ngasi numidang wairam phongkiba tongan tonganba Manipuri siphongsing amasung thokiba thodok wathokisingdagi maruoibi i pausing mayamda thamjagi ahanbada Kangleipakki mairadagi lokusarga wangu laifam CIC da laifam thokpa doctor amasung nurse leitabana ana leyengda khudongchadaba kaya mayoknari Kaksing district ki manung chanba wangu laifamda leiriba community health center CIC wangu asigi laifam thokpa doctor nurse amadi mari leinaba staff sing mapung fana leitabadagi miyamna ana leyengi khudongchadaba kaya mayoknaduna leiri aduga hospital asigi main gate ta CIC wangu laifam haiba signboard thetuna thamlaga manungdana primary health center PHE wangu haiduna hospital asida signboard ani thokna tharamba ubda layengba lakpa miyoi kyana angak popuknari loinana hospital asi community health center ki thakta leibra natragana primary health center ki thakta leibra haiba asengba du health minister na miyamna khangan biu haidi panba yabadi hospital asi chief minister N Berena lusingba mamang tam ki leingak na matam dugi headmaster oiramba L Zenta Kumana primary health PHE oina lairambadigi community health center CIC ki thakta pukhalamani Hospital Management Committee ki miyoi singna phongdorakibada hauji hospital asida leifam thokpa doctor amadi staff masing suna leitabana akoibigi miyamna ana lengbada awaba amadi khudongchadaba kaya matam sangna mayungaduna lakli hospital asida khungang 30 muk henbana hanadagi hauna miyoi sakya ana leng satharakibagi mathakta tha taraga manga henjilaklaba Manipurda thokliba kanglub anigi irang sina maram oiraga suganu AC amadi kumbi AC animaki manungda leiriba wangu gi tungan ba mafam tarukta hangba relief camp sing sangjafam lawduna leiriba inmate kyana ana ayek yorakpada hospital asida layengbu lakpana nomu gi ana leyengbu gi thabukta ka hena mission madagi layengbu lakpasingda amu hena awaba mayuknaduna leiri haidi atopa pawmana Koki sarukta sokpadigi aruba phibamda layengduna leiriba Sagolsem Vinod Kumar gi layengbada LMC Manipuna lupa lising kuntra mateng pangre Like-minded group LMC Manipuna awa ana taraba imung kya lepa leitana mateng panglakpagi saruk ama oina Koki sarukta sokpadigi hauzik langolda leiriba Sizu Hospital da aruba phibamda layengduna leiriba Sagolsem Vinod Kumar gi layengbada mateng oinaba ngasi lupa lising kuntra kusinakre Hauzik soktuna laikanaduna leiriba Sagolsem Vinod Kumar Elias Nanau Singa Mongsangai Makhalekai Baragi ka ama lawduna leibani Haukiba April 13 migi yum sadokpigi thabak suba satpada yum thakta taraktuna koki sarukta phibam luna sokpadagi Siza hospital pukhatuna layeng sataduna hauzik leiri Vinod Kumar gi layeng asengbagi yumdi jiribam district ki jiri sorok ating bidagi ne dubo nauria pakhang lakpa AC da voter sanduna hauzik baragi kada leiriba miyoini imung asi Vinod Kumar ga afang thabak suraga yum pujaramani adubu mahakna soktuna matam sangna hauzik Siza hospital da leikibana hospital gi ana layeng man bil lupa lakh mapalom piba ngamdana leiri haibagi pau tabadagi LMC Manipurna khudaki oina lupa lising kuntra Vinod Kumar gi loinabi IBMSA dibida ngasi hospital satuna khusinaki Vinod Kumar gi loinabi IBMSA na mitlu pirang sinthana waraba upai leitraba matamasida mateng pangbirakpabu pun harawi haina phungtoki ngasi gi tengwang khongsat atu LMC gi president L Kunjakeshwar Sharma madi chief advisor Wangkemsa Samjai lusingki loinana LMC gi secretary Ojit Surak hebam treasurer Kunjakeshwar Mangsatabam Assistant Secretary Surendra Ningombam Executive Member Zoli Kumar Thonga Bela Salam Member Dr. Inauba Ningombam Surjit Angangomsa Sunil Nongthombam Boinau Maibam PK Hoirongbam Amadi Dawan Naurembam Nusingba Kaya Suryaki Khongsat Adura Secretary Ojit Surak Hebam Phungdokibada Barada leiba nongmagi paisa talagi hingba imung amada paisa phangnaba thabak suba satpada phibam thina soktuna leiba haibisidagi hena awaba imung leramloi maram asina miyamna angama mateng pangbiu hairi hanasu pau sida makhatana su phungdorakli atopa pau amadana tungan bihiram singda Sayatap Foundation International gi mana phangadaba miyoi singi mingla khokre Sayata Foundation International Headquarter Noida na miyoibu khunagi yaifana tungan hiram singda thoidokpa thabak toba miyoi singda satliba sayi sida national amadi international gi thakta pigadaba mana singa silaktokre individuals category gi oina international gi thakta khangalaba award singa duri social work ki lamda piba mana
Sayapat Lok Santi International Award for Humanity ki oina Sanasam Premchandra Maite, social activist Salam Kunjin Village Manipur Indians Information and Public Relation Environmental Journalism da Pibamana Sayata Premananda Chatterjee International Award ki oina Dr. Huidrom Rome, News Correspondent Impact News Manipur India IT Service ki oina Pibamana Sayapat Budayan International Award for Information Technology the Dr. Z.D. Ranchinsung RN Professor IIT Uttarakhand India za amadi Sport Kilam the Pipa Mana Sayapat Bimsen International Award for Sport Kuena Chandra Prasad Maharana Kung Fu Coast Kathmandu Nepal ne hadip individual category oina nation gi thakta mana pi na bakhalaba miyoi singa dudi Teachers Award Kuena Pipa Mana Sayatap Na Prakash Puruskar National Award Kuena Dr. R.K. Rangila Devi Lecture CC Higher Secondary School Imphal Manipur Art Culture Promoter gi Sayatap National Award for Art and Culture Promotion gi na Dr. Mongjam Ranjit Singha Cultural Activist Nambol Khorilaikai Manipur Art and Culture Activist ki Sayatap National Award for Art and Culture for Artisan gina Laisram Thambal Ngok Singha Sculpture Mayang Imphal Manipur Art and Culture Creator gina Sayatap Bankim Chandra Satopadaya National Award for Art and Culture Creation gi Irengbam Ibom sa Singha Filmmaker Irengbam Awang Laikai Manipur Art and Culture Performer gi Sayatap National Award for Art and Culture for Performing Artist gina Huidrom Chandra Mani Maitei Pena Artist Isok Maya Laikai Manipur Social Work ki Sayatap Lok Shakti National Award Social Work ki Nongmaithem Sadananda Maitei Social Activist Ziribam Manipur Environmental Activist Sayatap Dara Puraskar National Award for Environment Friends kina Anis Ahmad Environmental Activist Kwakta Municipal Council Ward number 7 Manipur Innovator gi Sayatap Maharishi Pingala National Award for Innovation gina AMD Fakurdin's Innovators Iphamyum Kwakta Kuman Manipur Treatment Doctor Nurse Pharmacist ki Sayatap Maharishi Sarak National Award kina Huidrom Sha Saan Singa Pharmacist Isok Lekai Manipur amadi Sport ki Sayatap Bimsen's Channels Award for Sport kina AMZ Dilip Kos Kung Fu Ends Yoga Poika Parampils Pranabams Kulam Thanam Kerelani Organization category ki oina national gi thakta humanitarian service ki oiba piba mana Sayatap Lok Shakti National Award for Humanity gina Indians Red Cross Society Manipur State Branch Manipur ki Sayatap Foundations International CCE Kam Chairman's Award Committee Dr. Lakshman Prasadans Kumbahana Kuyek Pidno Thadorak Sirol Amana Khangalakli Makasa Tharak Poina Masum Lushila Poina Kanglai Paki Mairagi editorial Mayam special content Munela Kusarakan Mayam Tamzari Sambal khadabadagi Sha Saan changlakpani haibasi leingak khangsi Myanmar India ni lona ribi Indo Myanmar border paring si fencing tawu ngamdana matam kuina leirakli Manipur gi lamgi saruk Myanmar na laukseli haibagi wathok su leibani hiramasugi matang Manipur lengana bar lengak taksin na Myanmar border fencing khapagi thabak maming tegi oina hauramlaga mapung phana pangthok ngamdana leibasi yamna lali Maduda Sambal khadabadagi ingkhol da hauba mana masing sanjanglak sathokibagum ngasi Myanmar border asi lansilaktuna Manipur Myanmar masam di Bangladeshi Masana singmuk kaya yamna line sangaktuna lamdam sida khunda laita sinanaba asauba maram amoidi masidana tana Indo Myanmar border paringda Manipur gi ngamkhai manungda leidiba tungan ba mafam kyada Myanmar masa amadi Bangladesh masa kya sangsilaktuna laisinkhre haibisu miyamna phongna nganaribani adubu hiramasigi matana ngasi phawba Manipur leingak ki mekaidigi hairiba mitop singasi sangsinduna khunda laita sinduna leikrabra haibigi matangdadi Pekat pam tokpa thabak singa du pekatana leibasisu yamna lanbani mamangdu sasinaba Aadhaar card paiduna Indo Myanmar border lansilaktuna Myanmar gi Rohingya amasung Manipur da sangsilakpati gi faaki blekre masidana tana Manipur gi tungan ba mafam pangal singa leiba mafam kya da Bangladesh gi sangsilakpa Muslim kya laisinkhre haibigi ngangnabasu adumak leiribani loinana niyam kaina laisilakpa Bangladesh gi sanglakpa Muslim masa kya amasu fagatpa lekre
ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯤꯌꯝ ꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯒꯤ ꯌꯥꯀꯥꯏꯕꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯇꯛꯁꯤꯟꯗꯨꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡꯒꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯈꯪꯗꯣꯛꯇꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯪꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯑꯥꯏꯟ ꯌꯥꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯀꯣꯝꯅ ꯆꯠꯊꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯏꯆꯥꯎ ꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯥꯏꯟ ꯌꯥꯗꯕ ꯅꯣꯡꯃꯩ ꯃꯈꯜ ꯀꯌꯥ ꯄꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇꯗꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯈꯪꯗꯣꯛꯂꯒ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯑꯃꯔꯣꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯈꯪꯗꯣꯛꯂꯒ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯇꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯃꯅꯨꯡꯗ ꯂꯩꯕ ꯂꯝ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯕꯨ ꯆꯜꯂꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤ ꯚꯥꯔꯠꯀꯤ ꯉꯝꯈꯩꯅꯤ ꯍꯥꯏꯕ ꯈꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯅ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯅꯍꯜꯅ ꯂꯧꯈꯠꯐꯝ ꯊꯣꯛꯂꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯦꯟꯁꯤꯡ ꯈꯥꯗꯨꯅ ꯊꯝꯂꯤꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯔꯝꯕ ꯄꯥꯈꯣꯡ ꯆꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯍꯪꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯕꯅꯤ ꯚꯥꯔꯠꯀ ꯌꯨꯝꯂꯣꯟꯅꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯒ ꯊꯪꯅꯔꯤꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇꯤ ꯆꯦꯛꯁꯤꯟꯅ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯃꯥꯏꯅ ꯚꯥꯔꯠ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤ ꯂꯣꯟꯅꯔꯤꯕ ꯉꯝꯈꯩ ꯑꯁꯤ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟꯅ ꯁꯝꯕꯜ ꯈꯥꯔꯤ ꯄꯨꯡ 22 ꯆꯨꯞꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡ ꯑꯁꯤꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯝꯕꯜ ꯈꯥꯐꯝ ꯊꯣꯛꯏ ꯁꯝꯕꯜ ꯈꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯒꯗꯕ ꯅꯠꯇꯦ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯏꯍꯣ ꯍꯣꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯈꯤꯕ ꯂꯩꯉꯥꯛ ꯀꯌꯥ ꯑꯃꯗꯤ ꯉꯁꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ